State asida lairiba Anganwadi worker helper singna tongan badiman kaya taladuna ngasi Manipur ngaki Social Welfare Department ge office ta Changsinkhre Khongjang aduda saruk yakiba singna Anganwadi worker helper singi Thabakta bugi sahi humpudagi humpuga mga fawa sangdok kadabane Anganwadi worker helper singi sahi sangdok tringaida atopana mahut hapayaroi lengang na demand sing asi pidriba fawa makalamatagi anoba DPC tobigano Anganwadi worker helper singi fangfam tokpa incentive posan tracker gi CBE PMMBY house rent piba matamda fangfam tokpa masing suna pitok piyo masung account ta hapiyo supplementary nutrition gi polam sing piba matamda state asigi angang sing na pamba polam sing amadi piragliba paisa ga sana na pibiyo Anganwadi worker helper singa department ga yanaki bagi matung ina sahi ahum gi mamang dagi thabak tawduna lairiba worker helper singi atubada honorium pitok piyo masung Anganwadi worker helper singi thabak tagi pothaba matamda retirement benefit pi kadabani haiki